ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ, ꯈꯪꯍꯧꯗꯅ ꯎꯠꯂꯛꯄ ꯃꯑꯣꯡ ꯑꯗꯣ ꯀꯅꯥꯅꯕꯨ ꯐꯥꯎꯔꯣꯏ ꯄꯥꯈꯠꯄ, ꯈꯪꯕ, ꯊꯀꯠꯄ, ꯈꯪꯍꯧꯗꯅ ꯎꯠꯂꯛꯄ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯇꯧꯗꯣ ꯅꯨꯄꯤ ꯃꯍꯥꯛꯇꯨꯅ ꯄꯥꯈꯠꯄꯅꯤ, ꯂꯩꯇꯥꯗꯕꯅꯤ ꯊꯃꯣꯏ ꯑꯗꯣ꯫ ꯂꯩꯆꯤꯜ ꯉꯥꯟꯕꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯆꯦꯟꯆꯠ ꯆꯠꯈꯤ, ꯁꯣꯟꯊꯥꯡꯅꯅꯁꯨ ꯇꯥꯍꯧꯏ ꯅꯨꯄꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯑꯗꯣ꯫ ꯑꯣꯛꯇꯕ ꯋꯥꯂꯦ, ꯑꯣꯛꯇꯕ! ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ꯫ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯅ ꯆꯥꯛ ꯆꯥꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯨꯔꯅꯤꯃꯥꯒ ꯇꯅꯨꯒꯅ ꯆꯥꯛꯇꯣ ꯊꯤꯔꯤ꯫ ꯐꯖꯅ ꯊꯤꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯅꯨꯄꯥ 3 ꯑꯃ, ꯅꯨꯄꯤ 3 ꯑꯃ ꯊꯪꯅꯔꯒ ꯆꯥꯏ꯫ ꯄꯨꯔꯅꯤꯃꯥꯅ, "ꯏꯍꯥꯎ ꯍꯥꯎꯇ꯭ꯔꯕꯔꯅꯦ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯃꯧ?" ꯀꯧꯈꯤꯕ ꯃꯤꯡꯒꯧ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯏꯊꯣꯔꯛꯄꯅꯤ ꯃꯆꯤꯟꯗꯩ꯫ ꯆꯥꯛ ꯆꯥꯔꯝꯕ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯔꯅꯤꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯀꯔꯤꯝꯇ ꯈꯟꯗꯅ, "ꯀꯩꯅꯣ ꯑꯩꯉꯣꯟꯁꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏꯁꯤꯕꯨ? ꯆꯥꯔꯣ, ꯀꯦꯞꯁꯨꯟꯗꯣ ꯑꯃꯠꯇꯕꯨ ꯂꯥꯝꯃꯛꯎ." ꯇꯅꯨ ꯃꯃꯥꯗ ꯐꯠ ꯍꯥꯞꯂꯒ ꯆꯤꯔꯣꯜ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯃꯧ ꯀꯥꯏꯅ ꯀꯧꯔꯨꯏꯗꯨꯕꯣ? ꯑꯩꯕꯨ ꯀꯧꯈꯤꯕ꯭ꯔꯣ? ꯀꯧꯈꯤꯗꯦ, ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯗꯨꯅ ꯂꯩꯆꯤꯜ ꯂꯨꯈꯥꯒꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯨꯔꯅꯤꯃꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯏꯃꯥꯒ ꯇꯅꯨꯒ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯩꯁꯦ ꯄꯛꯂꯛꯇ꯭ꯔꯁꯨ ꯌꯥꯕꯅꯦꯕ꯫ ꯆꯦ, ꯍꯧꯒꯠꯂꯣ, ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒꯦ." ꯂꯩꯆꯤꯜꯁꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯛꯂꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯂꯩꯆꯤꯜꯅ, "ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ?" ꯉꯥꯟꯕ ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ, "ꯑꯩ ꯊꯕꯛꯇ ꯁꯥꯎꯗꯦ." ꯂꯩꯆꯤꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯃꯀꯣꯛ ꯑꯗꯨ ꯂꯤꯊꯣꯛꯂꯒ ꯃꯆꯤꯟꯗꯣ ꯇꯨꯝꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯄꯨꯔꯅꯤꯃꯥꯅ ꯎꯍꯧꯔꯦ꯫ ꯇꯞꯂꯞ ꯅꯣꯛꯑꯒ, "ꯑꯍꯥ ꯇꯧꯁꯜꯂꯣ ꯊꯣꯏꯕ." ꯉꯥꯟꯕ ꯁꯨꯛꯂꯒ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯉꯁꯤꯗꯤ ꯈꯔ ꯀꯦꯔꯦ꯫ ꯉꯥꯟꯕ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯂꯥꯛꯄꯁꯨ ꯂꯥꯛꯏ꯫ ꯃꯥꯒꯤ ꯑꯅꯧꯕ ꯀꯥꯔ ꯑꯗꯨꯗ꯫ ꯃꯁꯥꯒꯤ ꯀꯥꯔꯒ ꯇꯣꯡꯕꯁꯤꯗꯤ ꯉꯥꯎꯔꯦꯗ ꯑꯩꯗꯤ꯫ ꯂꯩꯆꯤꯜ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯂꯒ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗ ꯐꯠ ꯑꯣꯟꯈꯤ꯫ "ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤꯗꯩ ꯇꯥꯟꯊꯣꯛꯅꯤꯀꯣ?" ꯃꯥꯅꯤ, ꯂꯥꯡꯂꯦꯟ ꯉꯥꯟꯕꯗ ꯆꯪꯁꯤꯜꯂꯒ ꯀꯦꯔꯤꯕ ꯑꯗꯣ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯂꯩꯆꯤꯜ ꯌꯦꯡꯂ ꯂꯩꯔꯤ ꯈꯪꯕꯒꯤꯔ ꯀꯩꯅꯣ ꯈꯔ ꯍꯦꯟꯖꯤꯜꯂꯤ꯫ ꯂꯩꯆꯤꯜ ꯍꯥꯏꯕꯒ ꯑꯁꯦꯡꯕ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯒ ꯐꯝꯈ꯭ꯔꯦ꯫ ꯉꯥꯟꯕꯅ, "ꯂꯥꯡꯂꯦꯟ, ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯑꯃꯨꯛ ꯕꯦꯜ ꯈꯤꯡꯂꯨꯈꯤꯒꯦꯕ." "ꯑꯍꯩ ꯗꯥꯉꯥꯟ." ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯑꯕꯅꯤꯅ ꯍꯥꯞꯁꯨ ꯊꯥꯔꯦ꯫ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯥ ꯂꯥꯛꯑꯦ ꯈꯪꯉꯗꯤ ꯆꯦꯜꯂꯛꯄ ꯃꯥꯅ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯉꯥꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯤꯔꯛꯏ꯫ ꯃꯤ ꯆꯪꯅꯗꯕ ꯀꯥꯆꯤꯟ ꯑꯃꯗꯩ ꯀꯞꯇꯨꯅ ꯆꯦꯜꯂꯛꯄꯗꯣ ꯎꯕꯗ ꯉꯥꯟꯕ ꯂꯋꯥꯏ ꯁꯥꯠꯂꯤ꯫ ꯃꯤ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯟꯊꯗ ꯂꯥꯡꯂꯦꯟ ꯉꯥꯟꯕꯕꯨ ꯐꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯇꯝꯖꯔꯛꯏ꯫ ꯊꯧꯕꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯕꯒ ꯉꯥꯟꯕ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯃꯆꯟꯃꯛꯅꯤ ꯈꯟꯕꯅ ꯃꯀꯣꯛ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤ꯫ ꯃꯇꯧ ꯑꯗꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯔꯨꯝꯗꯒꯤ ꯂꯩꯆꯤꯜꯅ ꯂꯣꯏꯅ ꯎꯔꯦ꯫ ꯁꯥꯎꯔꯤꯉꯩ ꯘꯤ ꯍꯩꯖꯤꯟꯕꯒꯨꯝ ꯁꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ "ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯅꯪꯅ ꯑꯗꯨꯛ ꯅꯛꯅ, ꯑꯩꯗꯤ ꯏꯁꯥꯒꯤ ꯈꯨꯠ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯄꯥꯏꯍꯟꯗꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯅꯪꯗꯤ." ꯉꯥꯟꯕ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯂꯩꯆꯤꯜꯁꯨ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯩ ꯃꯑꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯧꯕꯕꯨ ꯈꯪꯍꯧꯗꯦ꯫ ꯉꯥꯟꯕꯅ ꯆꯪꯁꯤꯜꯂꯒ ꯀꯣꯂꯔ ꯑꯗꯨ ꯄꯥꯏꯔꯒ ꯀꯤꯟꯅꯗꯨꯅ ꯊꯤꯟꯈꯤꯕ꯫ ꯁꯣꯝꯗ ꯇꯅꯨ ꯃꯤꯒꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯦꯝꯆꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ." ꯇꯅꯨ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯒ, "ꯃꯈꯥ ꯂꯤꯕꯤꯔꯣ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯨꯡꯁꯨ ꯇꯥꯁꯤꯟꯈ꯭ꯔꯅꯤ." "ꯂꯤꯔꯒꯦ ꯂꯤꯔꯒꯦ." ꯇꯞꯅ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯑꯁꯨꯝꯅ ꯅꯪꯒꯤ ꯅꯄꯥꯒ ꯅꯪꯒꯤ ꯏꯃꯥꯒꯁꯨ ꯂꯨꯍꯣꯡꯈꯤ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯂꯦ, ꯃꯅꯤꯁꯨ ꯂꯨꯍꯣꯡꯈꯤ꯫ ꯅꯪꯒꯤ ꯅꯄꯥ ꯍꯣꯏꯅ ꯈꯔ ꯀꯣꯟꯅ ꯍꯣꯡꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ ꯁꯥꯕ ꯁ꯭ꯀꯨꯜꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯗꯨꯅ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕꯗ
ꯑꯅꯤꯒ ꯈꯔ ꯍꯦꯟꯅ ꯅꯛꯅ ꯄꯨꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯈꯔ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯟꯈꯤ꯫ ꯃꯅꯤꯁꯨ ꯕꯣꯠꯀ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯊꯣꯏꯕꯅ "ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯦꯀꯣ ꯏꯇꯥꯎ, ꯅꯪꯁꯨ ꯕꯣꯠ ꯀꯥꯔꯕ, ꯑꯩꯁꯨ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯀꯥꯏꯗꯣ ꯑꯣꯏꯗꯣꯔꯕ"꯫ ꯃꯈꯣꯏ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯅꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯅꯤꯕꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯃꯦꯝꯆꯥ ꯇꯅꯨꯗ ꯌꯦꯡꯂꯒ ꯃꯇꯝꯁꯨ ꯈꯪꯍꯧꯗꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯅ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯛꯄ ꯀꯥꯟ, ꯑꯩꯁꯨ ꯑꯅꯤꯁꯨꯕ ꯏꯆꯥꯕꯨ ꯃꯤꯔꯣꯟꯕ ꯀꯥꯟ, ꯃꯅꯤꯅ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯄꯥꯈꯠꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕ꯫ "ꯏꯇꯥꯎ, ꯅꯪ ꯑꯩꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ"꯫ ꯊꯣꯏꯕ ꯏꯆꯝ ꯆꯝꯅ "ꯀꯔꯤ ꯊꯕꯛꯅꯣ"? ꯃꯅꯤ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ "ꯍꯟꯗꯛꯀꯤ ꯗ꯭ꯔꯒꯁꯦ ꯏꯇꯥꯎꯅ ꯑꯝꯇ ꯄꯨꯕꯤꯌꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯝ ꯇꯥꯕ ꯇꯥꯔꯦ, ꯄ꯭ꯂꯤꯖ ꯏꯇꯥꯎ"꯫ ꯊꯣꯏꯕ ꯈꯖꯤꯛ ꯁꯥꯎꯔꯒ "ꯅꯪ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯔꯅꯨ ꯍꯥꯏꯕꯕꯨ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ, ꯂꯥꯁꯅꯤ ꯏꯇꯥꯎ, ꯄ꯭ꯂꯤꯖ"꯫ "ꯐꯔꯦ, ꯑꯩ ꯄꯨꯕꯤꯔꯒꯦ, ꯑꯗꯣ ꯁꯤꯅ ꯂꯥꯁ ꯑꯣꯏꯍꯜꯂꯁꯤꯀꯣ"꯫ "ꯂꯥꯁꯅꯤ"꯫ ꯊꯃꯣꯏꯗ ꯇꯞꯅ ꯃꯔꯣꯜ ꯂꯣꯜꯂꯤ꯫ "ꯅꯪꯒꯤꯁꯨ ꯂꯥꯁꯅꯤ"꯫ ꯊꯣꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯃꯦꯝꯆꯥꯗꯨꯗ ꯍꯥꯏꯖꯩ꯫ ꯃꯦꯝꯆꯥꯁꯨ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ "ꯂꯥꯁ ꯑꯣꯏꯕꯤꯔꯣꯀꯣ ꯑꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡ"꯫ "ꯑꯣꯏꯔꯗꯕꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯃꯦꯝꯆꯥꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯣꯏꯕ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯊꯣꯏꯕ ꯄꯨꯂꯤꯁꯇ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯄ꯭ꯔꯨꯞ ꯂꯩꯇꯕꯅ ꯃꯅꯤ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯊꯣꯏꯕꯁꯨ ꯆꯍꯤ 3 ꯖꯦꯜꯗ ꯊꯝꯅꯕ ꯑꯣꯔꯗꯔꯁꯨ ꯊꯣꯛꯈꯤ, ꯂꯣꯏꯅꯅꯁꯨ ꯊꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯦꯝꯆꯥ ꯁ꯭ꯀꯨꯜꯒꯤ ꯑꯁꯦꯡꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯅꯤ ꯍꯣꯏꯗ ꯂꯥꯛꯏ꯫ "ꯑꯩ ꯑꯝꯇ ꯃꯅꯤꯒ ꯎꯅꯖꯒꯦ"꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ "ꯁꯥꯔ, ꯃꯅꯤꯗꯤ ꯂꯩꯈꯤꯗꯦꯅꯦ"꯫ "ꯑꯗꯨꯗꯤ ꯄꯨꯖꯥꯒ ꯑꯣꯏꯅ ꯎꯅꯖꯒꯦ, ꯑꯩ ꯃꯥꯒꯤ ꯃꯔꯨꯞꯅꯦ"꯫ "ꯍꯣꯏ". ꯃꯦꯝꯆꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯆꯪꯂꯒ ꯐꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒ ꯈꯔꯗꯤ ꯈꯦꯠꯅꯩ꯫ ꯂꯥꯏꯔꯤꯛ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯄꯨꯖꯥ ꯊꯣꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯃꯥꯅ ꯄꯨꯔꯛꯄ ꯁ꯭ꯀꯨꯜꯒꯤ ꯆꯦ ꯆꯥꯡ ꯑꯗꯣ ꯑꯃꯨꯟꯕ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯞꯇꯨꯅ ꯊꯝꯂꯝꯂꯦ꯫ ꯄꯨꯖꯥꯁꯨ ꯎꯅꯔꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯍꯧꯈꯤꯗꯣ ꯃꯦꯝꯆꯥꯁꯨ ꯏꯇꯣꯟ ꯇꯣꯟꯕ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡ ꯆꯍꯤ 3ꯒꯤ ꯃꯇꯨꯡ ꯊꯣꯏꯕ ꯊꯣꯔꯛꯂꯦ꯫ "ꯅꯨꯄꯤ, ꯃꯩ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯂꯥꯛꯑꯦꯅꯦ"꯫ ꯃꯦꯝꯆꯥ ꯍꯔꯥꯎꯅ ꯃꯩ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯁꯦ, ꯑꯣꯛꯄꯤꯔꯣ"꯫ ꯌꯥꯝ ꯍꯔꯥꯎꯅ "ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯇꯣꯟ ꯏꯇꯣꯟ ꯇꯣꯟꯕꯗꯨꯅꯅꯦ, ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ"꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ "ꯆꯍꯤ 3 ꯍꯥꯏꯔꯝꯃꯅꯤꯅꯦ"꯫ ꯔꯥꯖꯅ "ꯕꯕꯥ ꯂꯥꯛꯑꯦ ꯇꯨ, ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ, ꯑꯩꯅ ꯃꯥꯒꯤ ꯃꯤꯡꯒ ꯊꯣꯜꯂꯤꯅꯦ"꯫ ꯊꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯂꯒ "ꯀꯩ ꯃꯤꯡ ꯊꯣꯜꯂꯤꯕ ꯏꯆꯥ ꯊꯣꯏꯕꯅ"꯫ "ꯍꯤꯌꯥꯏ"꯫ "ꯐꯖꯩꯅꯦ, ꯍꯤꯌꯥꯏꯅꯤ, ꯍꯤꯌꯥꯏ ꯆꯦꯟꯕ"꯫ ꯃꯅꯤ ꯀꯣꯜꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯏꯊꯥ ꯊꯥꯖꯗꯅ ꯃꯅꯤ ꯀꯣꯜ ꯇꯧꯔꯛꯏ꯫ "ꯚꯥꯏ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯤꯡꯈꯠꯄ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯗꯣ ꯑꯩ ꯂꯩꯔꯒꯦ"꯫ ꯊꯣꯏꯕ ꯌꯥꯝ ꯁꯥꯎꯅ "ꯌꯥꯝ ꯉꯝꯃꯤꯅ, ꯅꯪ ꯂꯩꯔꯒꯦ ꯀꯥꯏꯅ, ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯃꯨꯟꯕ ꯇꯥꯕ"꯫ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯈꯤ꯫ ꯊꯣꯏꯕꯅ "ꯅꯨꯄꯤ, ꯁ꯭ꯀꯨꯜꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯅꯦ"꯫ ꯃꯦꯝꯆꯥ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯗꯨ ꯄꯥꯏꯔꯒ "ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ"꯫ "ꯀꯩꯁꯨ ꯇꯧꯗꯦ, ꯆꯦꯛꯁꯤꯟꯅ ꯊꯝꯃꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ"꯫ ꯅꯨꯃꯤꯠ 2ꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯈꯤꯕꯅꯤ ꯊꯧꯗꯣꯛꯇꯣ꯫ ꯃꯩꯅ ꯆꯥꯛꯈꯤꯕ, ꯃꯈꯣꯏꯅ ꯆꯦꯜꯂꯛꯈꯤꯕ, ꯀꯦꯁꯄꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕ꯫ ꯃꯅꯤꯅ ꯁ꯭ꯀꯨꯜ ꯑꯗꯨꯕꯨ ꯂꯤꯡꯈꯠꯈꯤ꯫ ꯗꯨꯄ꯭ꯂꯤꯀꯦꯠ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯛꯂꯒ ꯊꯣꯏꯕꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ "ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥꯁꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ"꯫ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯦꯝꯆꯥ ꯀꯞꯂꯒ "ꯅꯨꯃꯤꯠꯇꯨꯗꯩ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯁꯤꯅꯤ"꯫ ꯇꯅꯨ ꯃꯦꯝꯆꯥꯕꯨ ꯀꯣꯟꯕꯤ "ꯏꯃꯥ, ꯃꯥꯅꯦ, ꯅꯪꯒꯤ ꯅꯆꯥ ꯍꯤꯌꯥꯏꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦ. ꯃꯇꯥꯡ ꯆꯥꯕꯗ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯍꯟꯒꯅꯤꯌꯦ. ꯃꯈꯣꯏꯕꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯍꯟꯒꯅꯤ. ꯏꯃꯥ, ꯑꯗꯨꯅ ꯅꯪꯅ ꯈꯪꯕ ꯋꯥꯔꯤꯅꯦ. ꯃꯗꯨꯒꯤ ꯃꯈꯥꯗ ꯋꯥꯔꯤꯗꯤ ꯂꯣꯏꯗ꯭ꯔꯤ. ꯐꯠꯇꯕ ꯊꯕꯛ ꯑꯃꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ
ꯁꯦꯜꯗ, ꯂꯝꯗ ꯏꯍꯧꯕꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯏ, ꯍꯌꯦꯡꯗꯤ ꯑꯩ ꯑꯃꯨꯛ ꯂꯤꯒꯦ ꯏꯃꯥ, ꯑꯃꯨꯛ ꯇꯥꯎ꯫ ꯃꯦꯝꯆꯥ ꯃꯄꯤ ꯇꯩꯊꯣꯛꯂꯒ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯏꯕꯦꯝꯃ, ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯅꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯧꯕꯕꯨ ꯉꯥꯟꯕꯅ ꯆꯤꯡꯂꯒ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯒ ꯂꯥꯛꯇꯅ ꯂꯪꯉꯤ꯫ ꯂꯩꯆꯤꯜꯅ, ꯀꯩꯅꯣ ꯉꯥꯟꯕ, ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ? ꯁꯤ ꯁ꯭ꯀꯨꯜꯅꯦ, ꯅꯪ ꯁ꯭ꯀꯨꯜꯅꯦ ꯈꯪꯗꯕ꯭ꯔꯥ? ꯉꯥꯟꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯇꯥꯗ ꯊꯧꯕꯕꯨ ꯐꯨꯏ꯫ ꯑꯣꯖꯥ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯊꯣꯡ ꯈꯔ ꯆꯥꯗꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯥꯎꯁꯤꯜꯂꯤ, ꯐꯨꯖꯤꯜꯂꯣ! ꯂꯩꯆꯤꯜ ꯉꯁꯤꯗꯤ ꯈꯔꯒ ꯁꯥꯎꯕꯒ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯉꯥꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯣꯟꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ꯫ ꯉꯥꯟꯕ ꯃꯥꯁꯨ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯂꯛꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯍꯥꯛꯇ ꯊꯥꯕꯗꯤ ꯉꯝꯗꯦ꯫ ꯊꯥꯡꯀꯠꯂꯤꯕ ꯉꯥꯟꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯠ ꯀꯟꯊꯣꯛꯂꯒ, ꯅꯪ ꯄꯤꯌꯣꯅꯦ, ꯁ꯭ꯀꯨꯜꯁꯤꯗ ꯅꯪꯒꯤ ꯍꯛ ꯀꯔꯤꯁꯨ ꯂꯩꯇꯦ, ꯈꯪꯉꯕ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯁꯣꯛꯅꯕ ꯊꯕꯛꯅꯤ꯫ ꯊꯧꯕꯁꯨ ꯆꯪꯂꯛꯏ꯫ ꯂꯩꯆꯤꯜ ꯆꯤꯌꯔꯗꯨꯗ ꯐꯝꯊꯈꯤ, ꯊꯧꯕꯁꯨ ꯇꯞꯅ ꯐꯝꯂꯛꯏ꯫ ꯉꯥꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯃꯤ꯫ ꯊꯧꯕ ꯂꯩꯆꯤꯜꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯃꯦꯗꯥꯝ, ꯄꯤꯌꯣꯟ ꯑꯃꯅ ꯑꯣꯖꯥꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯈꯔ ꯌꯥꯅꯤꯡꯗꯦ꯫ ꯑꯉꯥꯡꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯐꯨꯕꯁꯤ ꯑꯣꯛꯇꯕ ꯑꯣꯏꯅ ꯇꯥꯔꯕꯣ? ꯉꯥꯟꯕꯅ, ꯅꯪꯒꯤꯗꯣ ꯐꯨꯕ ꯅꯠꯇꯦ ꯈꯪꯉꯕ? ꯑꯩꯅ ꯄꯤꯌꯣꯟ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯗ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯆꯠꯂꯒ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯄꯤꯌꯣꯟꯗꯤ ꯑꯩ ꯅꯠꯇꯦ꯫ ꯊꯧꯕ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯒ꯭ꯔꯤꯟ ꯀꯥꯔꯦ꯫ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯅꯊꯧꯔꯣ, ꯀꯨꯁꯤꯅꯤ꯫ ꯉꯥꯟꯕ ꯇꯦꯕꯜ ꯑꯗꯨꯗ ꯗꯪ ꯊꯤꯜꯂꯒ ꯈꯪꯍꯧꯗꯦ ꯊꯧꯕꯕꯨ ꯑꯃꯨꯛ ꯊꯤꯟꯖꯤꯟꯈꯤꯕ꯫ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯑꯗꯨꯒꯨꯝꯕ, ꯆꯠꯂꯣ, ꯃꯊꯪꯗꯒꯤꯗꯤ ꯅꯪ ꯁ꯭ꯀꯨꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯅꯪ ꯑꯩꯅ ꯊꯕꯛꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯕꯅꯤ꯫ ꯇꯅꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯉꯁꯥꯏ ꯃꯦꯝꯆꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡ ꯑꯁꯦꯡꯕ ꯆꯦ ꯑꯗꯨ ꯀꯣꯏꯊꯤ ꯊꯤ꯫ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯃꯅ ꯈꯔ ꯁꯦꯒꯥꯏꯔꯒ ꯂꯩꯔꯤꯕ ꯑꯗꯣ꯫ ꯇꯅꯨꯁꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯌꯥꯎꯔꯝꯂꯦ, ꯌꯥꯝꯅ ꯃꯜꯂꯕ ꯆꯦ ꯑꯗꯣ ꯑꯁꯦꯡꯕ ꯁ꯭ꯀꯨꯜꯒꯤ ꯆꯦ ꯃꯄꯨ꯫ ꯇꯅꯨ ꯇꯞꯅ ꯄꯥꯔꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯁꯦꯡꯕ ꯐꯥꯎꯟꯗꯔꯗꯤ ꯔꯥꯖ ꯑꯃꯁꯨꯡ ꯍꯤꯌꯥꯏ꯫ ꯍꯤꯌꯥꯏꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯔꯥꯖ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥ ꯈꯪꯗꯦ꯫ ꯆꯦ ꯑꯗꯨ ꯄꯥꯏꯔꯒ ꯃꯊꯛꯇ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯛꯏ, ꯑꯗꯨꯒ ꯂꯣꯌꯥꯗ ꯐꯣꯟ ꯑꯗꯨ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯍꯦꯛ ꯄꯥꯏꯔꯛꯄꯒ, ꯍꯤꯌꯥꯏ꯫ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ ꯂꯣꯌꯥꯅ, ꯇꯅꯨ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯗꯥ ꯍꯤꯌꯥꯏ꯫ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯌꯨꯝꯗ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯄ꯭ꯂꯤꯖ꯫ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯏ꯫ ꯃꯊꯛꯇ ꯁꯠ ꯀꯥꯈꯠꯂꯛꯂꯒ, ꯀꯩꯗꯧꯔꯦ ꯊꯣꯏ? ꯁꯤ ꯀꯩꯅꯣ? ꯂꯣꯌꯥ ꯐꯥꯏꯜ ꯑꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ꯫ ꯇꯞꯅ ꯐꯥꯏꯜ ꯑꯗꯨꯁꯨ ꯌꯦꯡꯂꯒ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯡ ꯍꯤꯌꯥꯏꯅꯤ ꯈꯪꯂꯤꯕ? ꯑꯩ ꯇꯥꯃꯣꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯉꯤ꯫ ꯔꯥꯖ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ? ꯂꯣꯌꯥ ꯅꯣꯡꯈꯠꯂꯛꯂꯒ ꯇꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯅꯪꯒꯤ ꯇꯥꯃꯣ ꯉꯥꯟꯕ꯫ ꯇꯅꯨ ꯉꯛꯅ, ꯍꯥ? ꯃꯥ ꯗꯗꯥꯒꯤ ꯑꯁꯦꯡꯕ ꯏꯌꯥꯝꯕ ꯔꯥꯖ? ꯃꯥꯅꯦ꯫ ꯇꯅꯨꯒꯤ ꯃꯈꯨꯠ ꯂꯣꯌꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯒ, ꯊꯦꯡꯛ ꯌꯨ ꯊꯣꯏ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯋꯥꯔꯤ, ꯂꯣꯏꯁꯤꯟꯕ ꯉꯝꯂꯕꯤ꯫ ꯇꯅꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯆꯠꯁꯦ ꯍꯧꯖꯤꯛꯃꯛ꯫ ꯏꯃꯥꯁꯨ ꯑꯃꯝꯕ ꯀꯥꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯇꯧꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯃꯇꯝ ꯌꯧꯔꯛꯑꯅꯤ꯫ ꯇꯅꯨ ꯃꯕꯨꯛꯇ ꯇꯞꯅ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧ꯫ ꯂꯣꯌꯥꯒꯤ ꯃꯈꯨꯠꯇꯨ ꯃꯥꯅ ꯑꯃꯨꯛ ꯂꯧꯏ, ꯑꯗꯨꯒ ꯃꯕꯨꯛꯇ ꯇꯞꯅ ꯅꯥꯜꯍꯜꯂꯤ꯫ ꯗꯗꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯩꯅ ꯇꯝꯕ ꯉꯝꯒꯦꯀꯣ? ꯍꯔꯥꯎꯕ ꯄꯥꯎꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯍꯟꯕ ꯄꯥꯎ ꯑꯗꯨꯗ ꯂꯣꯌꯥ ꯇꯅꯨꯕꯨ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯒ ꯊꯥꯡꯀꯠꯂꯤ, ꯑꯗꯨꯒ ꯎꯔꯨ ꯂꯩ꯫ ꯇꯅꯨꯅ, ꯑꯁ, ꯀꯣꯛ ꯉꯥꯎꯋꯦꯕꯁꯦ, ꯊꯥꯗꯣꯛꯑꯣ, ꯑꯣꯅꯤꯡꯉꯦꯕ꯫ ꯂꯣꯌꯥ ꯇꯅꯨꯕꯨ ꯊꯝꯂꯒ ꯃꯃꯥꯏ ꯑꯗꯨꯗ ꯀꯟꯅ ꯁꯤꯛꯂꯛꯏ꯫ ꯅꯨꯡꯁꯤꯕꯅ ꯅꯪꯁꯦ꯫ ꯇꯅꯨꯕꯨ ꯑꯃꯨꯛ ꯆꯤꯡꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯉꯁꯤꯗꯩ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯀꯩ ꯃꯤꯡ ꯊꯣꯟꯁꯦꯕ? ꯇꯅꯨ ꯇꯞꯅ, ꯅꯣꯡꯄꯣꯛ ꯆꯤꯡꯉꯥꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯉꯥꯟꯕ ꯃꯁꯛ
ꯀꯣꯔꯧ ꯃꯍꯥꯛꯅ ꯅꯣꯡꯄꯣꯛ ꯆꯤꯡꯌꯥꯗꯒꯤ ꯄꯥꯡꯂꯛꯇꯨꯅ ꯇꯥꯏꯕꯪꯗ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯟꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯍꯥꯏꯅ ꯊꯣꯟꯒꯅꯤ, ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯗꯗꯥꯅ ꯈꯜꯂꯣ, ꯑꯩꯗꯤ ꯄꯥꯃꯨꯕꯤ ꯊꯣꯟꯅꯤ꯫ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯉꯥꯟꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯁꯥꯎꯅ꯫ ꯍꯧꯖꯤꯛꯇꯗ ꯂꯩꯆꯤꯜ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕ ꯑꯗꯨ ꯈꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯂꯒ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤ ꯐꯖꯗꯕꯅ ꯍꯧꯒꯠꯇ꯭ꯔꯦ, ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯂꯣꯌꯥ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯖꯤꯜꯂꯒ, ꯅꯥꯎ, ꯀꯩ ꯂꯩꯔꯦ? ꯇꯥꯃꯣ, ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ꯫ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯤꯌꯦ, ꯁ꯭ꯀꯨꯜ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯑꯍꯣꯏ ꯇꯥꯃꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯥ ꯁ꯭ꯀꯨꯜꯗ ꯌꯧꯔꯛꯂꯦ꯫ ꯉꯥꯟꯕ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯇꯥꯃꯣ, ꯒꯥꯔꯤꯗ ꯑꯣꯏꯅ ꯀꯥꯔꯛꯑꯣ꯫ ꯉꯥꯟꯕꯁꯨ ꯀꯥꯈꯠꯂꯤ꯫ ꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯏꯜꯅꯤ꯫ ꯃꯅꯤꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯐꯥꯏꯜ ꯑꯃ ꯄꯥꯏꯔꯒ ꯄꯥꯕꯨꯡꯗ ꯄꯤꯔꯝꯕꯅꯦꯅ ꯃꯥꯅ ꯍꯥꯏꯖꯤꯟꯕꯅꯦ꯫ ꯉꯥꯟꯕ ꯉꯛꯅ ꯆꯦ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯧꯖꯈ꯭ꯔꯁꯅꯨꯗ, ꯑꯩ ꯁꯤꯗ ꯀꯌꯥ ꯈꯣꯏꯗꯥꯔꯨꯗꯦ꯫ ꯏꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯅ ꯐꯪꯉꯗꯤ ꯌꯥꯔꯦ꯫ ꯇꯥꯃꯣ, ꯇꯥꯃꯣ, ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯍꯧꯈꯤꯗꯣꯏꯔꯣ? ꯆꯠꯂꯗꯕꯅꯦ, ꯑꯩ ꯁ꯭ꯀꯨꯜꯁꯦ ꯄꯨꯔꯔꯣꯏ, ꯇꯣꯛꯑꯦꯗ꯫ ꯂꯣꯌꯥ ꯃꯔꯝ ꯍꯪꯂꯨꯗ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯊꯤꯜꯂꯛꯏ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯂꯩꯆꯤꯜ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯗ꯭ꯔꯥꯏꯚꯔꯗ ꯉꯥꯟꯕ ꯍꯣꯏ ꯇꯝꯅ ꯊꯤꯜꯍꯜꯂꯛꯏ꯫ ꯂꯩꯆꯤꯜ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎꯔꯛꯏ, ꯂꯩꯆꯤꯜ ꯑꯣꯟꯊꯣꯛꯂꯨꯕꯗ ꯂꯦꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯎꯔꯦ꯫ ꯂꯩꯆꯤꯜ ꯆꯪꯁꯤꯜꯂꯒ, ꯇꯣꯅꯥꯎ, ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯕ? ꯃꯥꯅ ꯄꯥꯏꯔꯤꯕ ꯉꯥꯟꯕꯅ ꯂꯩꯕꯤꯈꯤꯕ ꯃꯦꯒꯅꯦꯇꯤꯛ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯃꯆꯥ ꯑꯗꯨꯗ ꯏꯔꯛꯏ꯫ ꯏꯕꯥꯏꯅ ꯂꯧꯔꯤꯅꯦ, ꯑꯩ ꯁꯤꯗ ꯂꯦꯛꯇꯣꯏꯕ꯫ ꯂꯩꯆꯤꯜꯅ ꯍꯪꯂꯛꯏ, ꯀꯩꯒꯤ ꯂꯦꯛꯇꯣꯏꯅꯣꯕ? ꯀꯩ ꯂꯩꯒꯦ? ꯅꯕꯥꯏꯗꯤ? ꯇꯣꯅꯥꯎ ꯑꯃꯨꯛ ꯅꯣꯡꯊꯔꯒ ꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯣ ꯉꯔꯥꯡ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯦ, ꯕꯣꯕꯣꯛ ꯍꯣꯏ ꯂꯣꯏꯅ ꯆꯠꯈꯤꯌꯦ, ꯏꯕꯥꯏꯗꯤ ꯏꯔꯨꯖꯕ ꯆꯪꯈꯤꯕꯅꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯆꯤꯜꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯉꯥꯡꯁꯤꯡꯅ ꯉꯁꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯤꯕ ꯑꯁꯦ ꯃꯥꯅ ꯅꯤꯛꯈꯠꯂꯛꯏ꯫ ꯂꯩꯆꯤꯜ ꯇꯞꯅ, ꯅꯪ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯅꯕꯥꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦꯕ꯫ ꯇꯣꯅꯥꯎ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯛꯏ꯫ ꯂꯩꯆꯤꯜ ꯃꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯉꯥꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯉꯥꯟꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯗꯒꯤ ꯊꯣꯡꯕꯨ ꯂꯣꯟꯁꯤꯜꯂꯒ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯩꯆꯤꯜ ꯈꯪꯂꯥꯎ ꯂꯥꯎꯏ, ꯑꯣꯏꯃꯥ! ꯉꯥꯟꯕ ꯂꯩꯆꯤꯜ ꯂꯩꯔꯝꯅꯤ ꯈꯪꯗꯕꯅꯤ꯫ ꯉꯥꯟꯕ ꯉꯛꯅ, ꯀꯩꯗꯧ ꯂꯥꯛꯏꯕ ꯅꯪꯗꯤ ꯁꯤꯗ? ꯂꯩꯆꯤꯜ ꯃꯃꯤꯠ ꯑꯗꯨ ꯆꯣꯏꯕ ꯍꯧꯔꯛꯏ꯫ ꯉꯥꯟꯕꯒꯤ ꯁꯤꯛꯁ ꯄꯦꯛꯇ ꯏꯠꯌꯦꯡ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯥꯋꯦꯜ ꯑꯗꯨ ꯂꯧꯊꯣꯛꯀꯗꯕꯒꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯊꯣꯛꯄꯤꯕꯒ ꯅꯠꯇꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩ꯫ ꯉꯥꯟꯕ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ, ꯅꯪꯅ ꯅꯃꯥꯏꯗꯣ ꯌꯥꯝ ꯊꯥꯏꯗꯨꯅ ꯀꯩꯅꯣ? ꯅꯪꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ, ꯈꯪꯉꯕ? ꯅꯪꯒꯤ ꯋꯥ ꯇꯥꯒꯦ ꯂꯥꯛꯄ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯎ ꯍꯥꯏꯒꯦ ꯂꯥꯛꯄ꯫ ꯇꯣꯅꯥꯎꯒꯤ ꯃꯕꯨꯛ ꯂꯩꯇ꯭ꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯅ ꯀꯩꯒꯤ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ? ꯆꯠꯂꯣꯀꯣ ꯌꯥꯝ ꯊꯨꯅ, ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯒꯤꯗꯣ ꯍꯧꯔꯛꯇꯣꯏꯕ꯫ ꯂꯩꯆꯤꯜ ꯋꯥꯈꯜꯗ, ꯃꯁꯤ ꯑꯩꯅ ꯑꯝꯇꯪꯗꯤ ꯅꯩꯗ ꯌꯥꯔꯔꯣꯏ꯫ ꯃꯥꯅ ꯁꯦꯠꯂꯤꯕ ꯁꯥꯔꯤꯒꯤ ꯐꯤ ꯑꯗꯣ ꯃꯈꯥꯗ ꯐꯠ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯃꯤꯁ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ, ꯃꯇꯤꯟ ꯑꯗꯨꯁꯨ ꯈꯪꯕꯒꯤ ꯈꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ꯫ ꯂꯩꯆꯤꯜꯅ ꯑꯣꯏꯅ ꯇꯞꯅ ꯉꯥꯟꯕꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯔꯣꯏ꯫ ꯉꯥꯟꯕ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯃꯅꯤꯡ ꯍꯜꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯔꯥꯜꯇꯅꯤ ꯈꯜꯂꯤꯗꯣ, ꯅꯁꯥꯒꯤꯗꯤ ꯎꯗꯕ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯈꯤꯕꯅꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯣ, ꯑꯩ ꯋꯥꯈꯜ ꯍꯣꯡꯂꯛꯄ ꯌꯥꯏꯅ꯫ ꯅꯪꯅ ꯂꯧꯕꯤꯈꯤꯕ꯭ꯔꯥ? ꯉꯥꯟꯕ ꯂꯠ ꯂꯠ ꯇꯧꯗꯨꯅ ꯍꯨꯃꯥꯡꯁꯨ ꯀꯥꯡꯂꯕꯅꯤ꯫ ꯅꯪ ꯋꯥꯈꯜꯗꯣ ꯍꯣꯡꯗꯅ ꯂꯩ ꯌꯥꯏꯅ꯫ ꯍꯣꯡꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯎꯗꯅ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ, ꯃꯩꯊꯥꯕꯤ, ꯆꯠꯂꯣ ꯑꯝꯇ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯆꯪꯁꯤꯜꯂꯛꯁꯅꯨ꯫ ꯇꯥꯋꯦꯜꯗꯣ ꯆꯤꯡꯉꯨꯔꯥ? ꯆꯠꯂꯣ ꯑꯝꯇ, ꯑꯩ ꯁꯥꯎꯔꯛꯑꯗꯤ? ꯅꯪ ꯁꯥꯎꯔꯛꯑꯒ ꯀꯩꯗꯧꯗꯣꯏꯕ?
ꯉꯥꯟꯕ ꯐꯠ ꯂꯩꯆꯤꯜꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯩꯆꯤꯜ ꯃꯤꯍꯨꯟ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫ ꯏꯃꯥ! ꯉꯥꯟꯕ ꯃꯈꯨꯠ ꯑꯃꯅ ꯂꯩꯆꯤꯜꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯒ ꯃꯈꯨꯠ ꯑꯃꯅ ꯅꯪ ꯆꯥꯊꯣꯛꯎꯔꯥ? ꯌꯥꯝ ꯍꯧꯔꯤꯗꯣ ꯀꯩꯅꯣ? ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯈꯪꯕꯩ ꯅꯠꯇ꯭ꯔꯥ? ꯑꯐꯥꯎ ꯁꯥꯒꯩ ꯉꯥꯡꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯃꯤꯍꯨꯟ ꯑꯗꯣ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯐꯥꯒꯤ ꯇꯧꯅꯤꯍꯦ, ꯊꯥꯗꯣꯛꯑꯣꯕ꯫ ꯊꯥꯗꯣꯛꯑꯣꯏ꯫ ꯅꯪ ꯉꯁꯤ ꯀꯩꯗꯧꯗꯣꯏꯕ? ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ, ꯗꯥꯉꯥꯟ, ꯄ꯭ꯂꯤꯖ꯫ ꯀꯦꯁꯤꯟꯅꯔꯒꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯅꯤꯡꯂꯛꯀꯅꯤ, ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯈꯪꯉꯦꯕ꯫ ꯉꯥꯟꯕꯅ ꯂꯩꯆꯤꯜꯒꯤ ꯑꯅꯣꯞ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯐꯃꯨꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯈꯔ ꯀꯤꯍꯜꯂꯒꯦ ꯈꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯄꯥꯞ ꯆꯦꯟꯒꯗꯕ ꯊꯕꯛꯀ ꯊꯥꯗꯣꯛꯑꯕꯁꯦ꯫ ꯉꯥꯟꯕ ꯃꯃꯥꯏ ꯑꯗꯨ ꯂꯩꯆꯤꯜ ꯇꯝꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯂꯛꯂ ꯃꯥꯜꯂꯦ꯫ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤ꯫ ꯊꯣꯡꯖꯤꯟꯗꯒꯤ ꯉꯥꯟꯕ ꯂꯩꯆꯤꯜꯕꯨ ꯐꯠ ꯏꯟꯊꯣꯛꯈꯤ꯫ ꯇꯣꯅꯥꯎꯁꯨ ꯅꯣꯡꯃꯤ ꯋꯥꯏꯠ ꯕꯣꯔꯗ ꯑꯗꯨꯗ ꯊꯥꯡꯀꯠꯂꯛꯏ꯫ ꯊꯥꯔꯤ ꯆꯥꯎꯅꯁꯨ "ꯁꯣ ꯍꯣꯠ"